Hello and welcome to another episode of Khangminashi, Manipur. And today we bring you a very special guest for all of you. Well, she is the winner of recently held Miss Universe Manipur 2024 and she will be representing Manipur at Miss Universe India 2024. So without further ado, ladies and gentlemen, please welcome Miss Danube Kangjam. Welcome to the show, Danube. Thank you so much, Takenel. Ahanbada Impact TV buyang biriba viewers singda nacha oiba na behag na ikokno na kurum jari. And thank you so much Impact TV for having me. Danube akhoi gi Impact TV gi entire family have tare Danube ki su family ko Impact TV se akhoi sigi handa ki recent achievement sida akhoi gi Danube ki mafam da a big congratulations have wafam sina hana hobjage Danube. Thank you so much Impact TV. Makhata na akhoi na wari se hogdok poina Danube akhoi na khangjaning base habadi handa ki akhoi gi finally Miss Universe India sida akhoi Manipur se represent tawgadore na admaina sigi crowns upiri haitar sigi crowns ga sas ka se upakumatam sida have a huge responsibility amakhak yaungna admaina Danube ki mafam sida akhoi thangat pire ine havatar sigi ste isada fawbu kari fawbi adi matang da haibi Dakenel aina ahanba phawza base hosiki word finally hai base sigi se adum sum up tawba yaga to male kagino da aina chahi tara ningjarak laga chahi taret hotna jarak laga sumaina sigi phibam sida sigi tanja se phangjarak pane aduduna aigidi amna hosiki tan kakse isasida gratitude aduga yamna haraubana yamna pikthanba tanjane haina thamchegi yamna snungai je akhoi su habdi sigi han bada Danube na sigi title se fange na khanza matam like she deserve it aina khalakanda se yamna harau gi badugu moment amakak se oigi habata aro Danube makhata na akhoi na khangjaning base akhoi gi Miss Universe India haibasi maktabu yamna chawba platform makak oigi dori ne haitar habdi sigi Miss Universe India se game Miss Universe Pageant sigi akhoi gi India se represent tawnaba adumaina khalakadoine adi different states and union territories mayam dagi moi representative mayam do lakadoni yam tough oiba competition amakakti oidoni national competition da ko or sigi simakada khoina Danube na sigi competition se face tongna bagi damakta now that you are selected to represent Manipur face tongna bagi damakta preparation se kamai to wi digi matang da se wari review preparation se aina hojik tawjari se Robert Narum studio ga loina na da Robert Narum ga punna akhoi hojik khangdok minari haidi aina improve tawgadaba aduga aina kari de soirino and aina polish tawgadaba mapasina kaino haibadu punna khangdok minari and I would really like to thank Da Robert for going above and beyond aduga extra effort to adukimati khada biri aingon da haitare so we are planning to hojiki pageant coach kumba aingonda chana jagadaba available oi bhai tare matam sida adu khangdok charaga adumaina adugi coaching gi thabi neba maybe Bangalore or Mumbai adumaina su plan tawbiri and communication skill gi su and stage presentation adu khaksina tana akhoi gi very importantly akhoi gi state costume se sigi su design tawbagi kok se adum thadaba hongkhre na hai so I would really like to thank Robert Narum studio adwaina kamji yam nungai je have tare have the renowned fashion designer makaksu have the Danube ki backing sida sigi battles se fight tawmina na bagi damakta as a shield moina the maina ga lebi ba have tare ko have the Danube ki so mentally emotionally yamna support fangam gadaba su male ko have the akoina so na mai paklakani have ga asa su tawjuri shorgi mafam da su nijeri Danube ko mai pak su ebiro Danube hoi makhata na mo khoina khangjaning be sigi national event se ko have the karamba matam daga karam kandaga dumaina tarak pa yai habagi possibility ga delay du khangja hoga akoina ngai ga dori bani na ko Danube yaw ga dori bani na adu sa haibiram hauziki oina di moina haibira pase September 7 the finale dumaina tai aduga August 15 the arrival haidi mafam tawada mafam da adu da dumaina thungbagi plan di lai ado kai change lakada bano di khangde but hauziki oina di September 7 finale daina sinje hoi akhoi su sigi date se akoina calendar da mark tawar thamjage de ko viewers mayam na so shoid na ko calendar da circle torga red na circle torga thambiro September 7 so shoid na Danube na ko gi Manipur se represent our kind of Miss Universe India today koina sigi ramp walk se chatpi ga dori bani have tara yamna sunu ngai ga dav male Danube ko makhata na mu Danube aina haizening base handaki selection je tor bai na selection tor matam se koina as a representative of moina different aspirations me amakak lai ko Danube ki oina suma ge tungan aspirations me amakak lai sigi manung se aina Danube tagi sum taja ki matam da numit tu daina sum taja ki matam da that you will be representing the culture of Manipur the mind or kanda have the trod
India da katang atna throughout the world khogi Manipur gi culture se the minor represent tawra kan as a cultural ambassador moina the mina yawgadori ni chekadori ni habagi amakak le hatar do yam proud ways aba but aina muk doubt kitang dilai zaba hatar because Manipur se have the culture when we talk about culture Manipur se koi different ethnic communities me amakak leiba kanom khak oibani na hatar ko have the particular community amakak ki culture represent tawra haga Manipur represent tawbadi yaroi dori ne ba natra ana kamain tor kana sigi di kai planning delay kitang housing share to thok with the glimpse macham tang share to bi madi amna hoi ahanbada aina thamjaning base I'm very fortunate haidi sumaina phachaba state amada sumaina popiram base I consider myself very fortunate aduga khoi Manipur lai se beautiful people adagi beautiful culture ke amana punna hingminari ne ba aduga Manipur da lai ba diversity se aduga akhoi north east region da lai ba diversity sina akhoi gi India gi overall diversity aduki mati contribute to when haisene am chauna role law ba so aina represent over kansida all I'm trying to do is to bring in inclusivity just aigi community where I belong adu khapu khat panataba akhoi indigenous oiba akhoi gi Manipur gi lairiba different communities sing se sigi sudum moi gi touch mayam ma yauraga adum pujaninge when I go there adum moi ki su makhoi gi su dum carry toraga chasaning bado from the attires that I wear aduga ngasai gi even akhoi gi food culture adum chaba thakpa cuisine or so sumaina adum pukachaninge aduga thengnagadari participants sing da su I would like to talk to them about different types of culture khoigi Manipur da laiba and also khoigi su learn to bhai tare adu ai gi su share to zaramba sumaina pullaga represent to zabagi plan di to ina laisari da kana yamna ngai the competitions yamna tough oiba taraga so have the area of learning the yamna fangani haina the minus kale not only Miss Universe yodringa is the Miss Universe India sigi manung khakta sida bok as a diverse country moina have taraga to one states me am the laga Danube tong na the minus magi state represent torga laka doni na haibatar plus akoina handak yamna pageantry gi cultures de yamna yaura iba akoigi national costume or state costume kind of my lak pase sisu akoina amorom da Danube akoina as a layman moina yengzav matam da habadi diverse oigraba akoigi India se hena through colors through dresses mayam se akoina understand tawbagi damak ta haibatar ko sigi haitar particular magi categories sisu yamna important oibrana as a khale at the same time Robert Nauram including Danube ka have the mind chungchen kanda putorakadoriba khogi cultural dresses su yamna phajagadab su malai la hoi I'm also haidi ai isana su haidi yamna khangjaning budo yengjaning bo oi kai gino da gown sepals hoi yam phajai adubu isagi oiba cultural gi khitang touch york ba adu represent torga adu wear torga state solpa kan adugi sense of pride chak thok chaba adugi phajaba nungsi ba amazu leijai hai tare so I cannot wait Danube do akoina sum sigi matang sum wari sum tar ko matam da tare ko have the sigi events e tawdringai sida have tare ko have the sigi events issue like akoina Miss Manipur khaktan gi oina dumaina shinbo oiza taraga so ngasai su Danube na have gi ano challenge amakak me have sigi sida su tongan ba makhal gi awanungai moments me amakak leram ga da male kitang share to bi ya tare kitang share to bi so da kina ngasai aina su thamjaki ba challenges adum makhal gi dum thokle haidi tambangam deba ada aina kawbangam maroi da ba challenge handak thengna ge bahai tar ge di ani leizaye so ahan basina ai gi friend Agnes ma se aikoiga handak compete mina bane and she's a very good friend of mine yam tina nungsiba imanabi ne aduga hoziki incident se degi su hena ibane ge bonding se hena chetsin ge bai tare adu ma se MU hostel de laiba adu grooming lawyer kansida on the second day of grooming I se ma thinba chachaba adu MU yom dai sida hoziki lambi potholes yamna phattaba ma lai bane ba ko adu lalakpa kansida accident se khanghaude adum ibani se dum yamna khanghauda makeup dum soaga taraga leirame ba accident sign thoga adu khud yamna haidi makeup ko se cover tongna yamna wana ki hai tare khong khud saina khara soe adubu dum ngasai ge mayam change minak tana first aid pidana khotana tawraga daina treatment tawbiraga daina thadok pirakhi ado sigi su sigumba challenge na ai ngasai gi leiba compete mina ba competition da kaw budo ai gi adum sisterhood ki bond ma thogl eba ngasai ai gi manabi du so aduga mayam utpirakhi ba concern hai tare ai khoi gi coordinators adigi mentors mayam duna ai do sigi se khumna ba or nang do kamai tawbuno are you fine moi concern ulakib do aduki matik heartwarming oi kin hai zaba tare so ina sigi matan hai zaning ba say to the government please try to fix the potholes near MU hai di yamna phibam chadan lai hawen hai zage aduga
ꯂꯥꯛꯆꯕꯁꯦ ꯑꯅꯤꯁꯨꯕꯁꯤꯗꯅ ꯑꯩꯁꯦ 5-year BA LLB course ꯇꯧꯖꯕꯅꯦ ꯑꯗꯨꯒ on the day finaleꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ last day of exams ꯑꯣꯏꯖꯕ moot court exam ꯍꯥꯏꯇꯥꯔꯦ moot court ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ it is not a written exam ꯅꯠꯇꯕꯤꯗ ꯉꯁꯥꯏꯒꯤ real judge ꯑꯃ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯦ judge ꯇꯧꯗꯣꯏꯅꯦꯕ and ꯃꯥꯒꯤ ꯃꯃꯥꯡꯗ argue ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯆꯪꯉꯦ so ꯏꯕ ꯑꯣꯏꯇꯥꯔꯗꯤ ꯉꯥꯏꯍꯥꯛꯀꯤ ꯀꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯗꯣ ꯏꯖꯒꯗꯕ but ꯃꯥꯒꯤ ꯃꯃꯥꯡꯗ direct argue ꯇꯧꯒꯗꯕ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ preparationꯁꯦ ꯈꯤꯇꯪ ꯍꯦꯟꯅ ꯆꯪꯕꯗꯣ ꯑꯣꯏꯈꯤ ꯍꯥꯏꯇꯥꯔꯦ so ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ pageant ꯁꯤ contest ꯁꯤ ꯇꯣꯛꯇꯣꯏꯔꯥ give up ꯇꯧꯗꯣꯏꯔꯥ or ꯑꯩꯒꯤ ꯁꯦꯃꯤꯁꯇꯔꯁꯦ ꯕꯦꯛ ꯆꯥꯔꯒ ꯃꯊꯪ ꯊꯥꯗꯣꯏꯔꯥ ꯍꯥꯏꯅ ꯈꯟꯈꯤꯕ so ꯈꯟꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯖꯔꯦ ꯉꯁꯥꯏꯒꯤ ꯗꯥ ꯔꯣꯕꯔꯠꯀꯁꯨ ꯁꯥꯟꯅꯔꯦ and ꯑꯩꯈꯣꯏꯒꯤ coordinator Sir Sylvester Sir Vimo Sir Rajat ꯃꯣꯏ ꯑꯍꯨꯝꯁꯦ they were like the heart and soul ꯑꯗꯣ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯁꯤꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯥꯏꯕꯤꯔꯛꯑꯦ ꯐꯖꯅ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯨ ꯁꯣꯏꯕ ꯌꯥꯗꯦ ꯅꯪ ꯑꯗꯨ ꯁꯣꯏꯕ ꯌꯥꯗꯦ ꯑꯗꯨꯒ ꯉꯝꯅꯕ ꯆꯠꯂꯣ no tension ꯑꯗꯨꯝ ꯐꯖꯅ ꯆꯠꯂꯣ examꯗꯣ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ call time se pung 10 kawarpaneba khoise for makeup and hair but aina event tu numit chachabase pung 3 adumaina hele so aigi damakta ngai biraga ga leiramba sumain oye adum yana ba yengbi ba haitare yamna flexible oiba environment am oikhi adum aigi academics support tawbiba adum aigi dreams adum support tawbi khiba environment oikhi aduga again aigi institution dasu aise exam du loiba kansida adum thuna actually khudaktu hanbadi yaba natteba because akhoi principal ma'am lady arigi the real judge asengba judge so working just la aga phambiri neba so my among the sir ai loire chacha ge habadu so kashu proper ba natteba adubu like extra effort pibiraga ngasai khoi ma'am principal aduga aina mingoina panjarabada sir guneshwar makhoi ni changbiraga adum aigi loishin biraga danyo nang ama nangi dream du soiba yade you are trying to represent Manipur and it is a very beautiful thing adu soiba yade banina nang sigi se loisilamo ai ngangnarage loinamak Manipur University da ngangnarage adu statlo haraga ai ze adwaina blessings among goals adu kematik pibiraga thadok piraki hai tare so aigi side animak se aigi college ki university ki side ta su aduga ngasai khoi sinbiriba Miss Universe Manipur organization ki side ta su lairam da targadi kaishu kahin aina sumaina phamjaraga hori sajabase khoi phangjaramoi hai tare so sidasu yamna thagat phongdok chege tanja se lojaraga da ke Danube makata na ina muk hangjaning base cultural ambassador amoina adumaina di chat khidore ko Danube se adubu apart from that akhogi Manipur se hojik tongan ba circumstances amakak ta shu lairi ne haba tar sigi chawgraba platform sida adumaina थोगलप मतम हाई तारे अतोप एस्पिरेशंस मैम खक्सु Danube की लेबिरम गदबसु माले हजिक शेयर तो बिबे यारगदि कितंग शेयर तो बिरमदि यामना माइनि होय अइना दाकेनसिगी स्टेज लेपक पकान आइगी ख्वाइदगी चाव एस्पिरेशन से hope se inspire tawning hai tare mayam sina ai ubagan da hope ama phauhan bado adu do phauhan janinge kai you know hai bagan ai se wari sum rijarake ba aina sigi Miss Manipur University da participate tawrage haina decide tawunu metse ai se adoki matik emotional oi ke khanghodan ai se pi ta ki ba kai gino da aina khalak pase mamang dadi aina Manipur represent tawge haina hai bagan da just phaj aba Manipur do adune ba ina represent tawjege and khanjarami se adubu handakti it has changed pura on khre aina represent tawba phangja targadi aina represent tawba der Manipur se hojiki lairiba yumai chakraba like tamba phangidraba thabak kayama mangkraba adumaina displace oikraba kayamagi kholaw makhogi voice makhogi face to neba aina puraga chatkadoise aduna adugi wakhan khalakpa kan engonda tu chungkiba just hadigi phajaba Manipur di phajaraga leire haibadu nat khidra hai tare sumaina makhogi faces makhogi voices myam do aina represent tawrugani khanba kanda oh sigi responsibilities adugi matik lumina adugi matik powerful oi aduga yamna su phajaba responsibility ni haina khallaga ai se the mind no to emotional khatang oi ki so aina khanjaba se aigi aspiration hai tare sigi platform se lepa sida aina madugi stage da Manipur haina lepa kanda ngasai dream kya malayamba potential kya malayamba youth sing se makhoi sigi phibam sin oiraga makhoi gi dream sing se phumjin grabane ba aina adugi stage lepak pakanda aibu ubi ba kanda makhoi gi leikhiba manglan do amuk reignite tawba amuk makhoi gi dream sing do makhoi hope sing do amuk reignite tawba ngamba do adu oihanba
ngamjaba haibase masi agi aspiration oirga aina sumaina khongthang se changsinjabani haina thangjak yama nungai Danube habdi sigi sisu need of an hour haizage ko habdi sigi simaksu yama darkar oiba habdi tabidra duguma makeup mirau khol mayam se Danube na dugi stage thokpira kanda hoitar knock tobirama kanda habatare tumdana leiriba mayam du len mak hokdok piram at the same time warga leiriba Manipur gi mayam se so habatare ray of hope umakhak oina bibiramu habase khogi impact gi mai kai degi so adugi encouragement courage pangal thongna mayam da punna Danube to su kacheri habatare ko yama nungai je Danube makhata na ina mu khangjening base Danube ki personal life ta mu khangje hoge habdi na hawai degi hona khoi Danube se kanano habase loina ma khangna ga leirabani habatare but Danube se kamain tor kan da sigi pageantry gi lums da changak pa hogi bano adugi wari sindu so koi tajage kamain tor kan chang kibna di wari live so da kedal ai ahan ba pageant ta hena thawai yauselak pase aina chahi taramari admaina suringai degi oikie so matam da Miss Universe 2014 Paulina Vega ma taba kan ai aduki matik inspired oikiba so aduri pamaga sum leijaram bane aduga ai se bukaram kan da changdoino haibase karai da changdoino kamain changdoino haibase khangje deba so matam da aigi friend aigi best friend hai tare Srala Luang maga dum wari sanai kan se da smain toraga akhoi gi sir Leo lai sang them magi through da gi smain pusin bi hai tare aro changba kan se da sigi tanja se umuk silok zeraga ina akhoi gi sir Leo bo aduki matik thagat chaba phondok chaninga kai gi no da aina sigi journey se da lakhi bas ojas aduki matik yamna thingna jaye masing thingam rai tare adubu aibu ahan ba aigi first step takpi ki bo oza se simadi aigi thamoi nung degi like kanamtan replace to banga moi haina ko adubu aina matam da kaisu karim ta ingon da gunse thoidok hendok na chen ba amta yauza banate adubu aina harau na sir ai sumaina aido sumaina Manipur represent tawzaninge one day haina chacharuba kanda ingon da adugi potential adugi hope to ubiraga hoi nang semage haina aibu doina with open arms welcome to biki ba ai ozado adu ningsing jai hai tare so adumaina changjin jar ki bane and then ai gi first pageant se adum Robert Narm studio na sindi ki ba Miss Manipur Queen haina adu degi 2017 degi hausa khraga hausi sumaina mathang lakche bane haina thamjage yaw nungai je habdi khoi gi maitai gi chatnabi habatare ko sis da habdi khoi gi khongkut pairaga takpirak pa oja guru se adum step khuding makta adum ningsing bagi chatnabi se adum lei habatare Danube ta so like as modern as you are habatare ko adugi culture do sudum whole torga thambiramba si wakalon si yamna fazai habatare si makna su have the success is following you everywhere si matang se haizage then thank you you're welcome then makhata na ina mu khangjaning ba se 2017 dagi di Danube ki sigi journey se hore and then tongan ba aina khut thek pada have the khusa tara si rik chanaroi habatare ko have the sigi pageantry gi line sida amasung modeling gi line sida habatare tongan ba khogi kaino me am khak thengna grabani achievement me am khak lei grabani tongan thom crown me am na koi se Danube se adorn toraga leiraba dugumba queen am khak ne haizage ko aro sigi khoina ubudi adugi glamour adugi fazaba Danube ki achievement me am du khak tani uri se sigi manung da as an individual amoina tongan ba struggles me am khak failure me am khak so should nothing naram gani khale because failure chama layer matung da success ti ama khakta ne orak doi se natra failure ge wai risu ta jage mayam dali thok ta wari layer gani impact tv ne ngasi opportunity se phangzari ngai sam tang hangzau ge wari review dane hoi dakin aina sigi pageant se changap kan se da adum failure aigi on share kya adum experience tawzar hai tare aina ha me yauzaki ba pageant ai kaisu tabangam zakide but adudagi aina learn to hibadudi ataki matik learn to zaki sumain tawraga aina window ki ba fail oi ki ba kya madu aina just I take it as a learning experience aduga I get achievement khak natte ba I get the own lessons ngaten haina lozai hai tare every crown every pageant that I participated I get the lessons ngaten so handak I personally share tawzarabada handak say very recently aigi khwaidigi chawba hai tare aingonda yamna effect tawkiba failure ama go through tawzaki so I say audition tawzabane Miss India gi aduda even akhoi mapan lakpada even top 6 ta bhaw yarakida bhai tai so matam da ai thanda wahang kya mahang jaki haidi ai sina kai de soikriba jatno ai se kari da semdu oga hena pharakodoino ai se haidi questions ithanda aduki mate hangjaki ai words question tawzaki ba aina so aina smaina mu Miss Universe Manipur da khong thangjelak paseda ken ai gi di thona khara changi hai tare kaigino da aingon da
kiba ama power keep ahan bada akiba ma power keep manung ai do amuka changuraga anirak mai thiraga ai bu amuk hogat pangam dradi haina adu akiba su lai ki adubu thauna se karai dagi no ma thogle karai dagi no haiba kan sidanga saigi aina failure do ki badu dagi aina mai pak badu pam badu adugi apam badu na helak badagi ai se thauna ma thoglaki ba aduna ai do kona pun sida regret to leitana ba I do try it already. I can come to try it already. Taraga pare, Tadraga, I'll come back again. So my Kalaga is in a I give me a kai hiking, mean I image kai kankini. Then Nang thought to them tad and a lady, Nang the Kashum day, Hina, Kantar to conjure us no. I talk to them talk with Adam Hotnabum to Hotna Jagani. I competitors ma'am so them Hotnabum to Hotna just and Kalaga is a minor. Talk Cherak Pane so I on the Kitang Tona, Kitang Changjagi city stage to them left Cherak Pese. Aduga I had the competition Yamina Kiba, I give friends I give sisters sing se. Adukimatic they were fierce. Yamne prepared oye mokoi aduga it was not an easy win. I the amne line easily ta hiba ngamjabado. Oi ki hain haizeroi aduga aina sumaina makoi aduki matik hotna base uba kansida aina ngahak sumaina minute manga potharaga phammaga leibase wakhan laktoine aina potharing aida moi hotna ramgani ko hai ai hogathan gi bada kenal so I would like to thank Moidesu Heidi for also inspiring me and encouraging me and I also wish them all the best. So it was a very beautiful journey and I sent it. Yam nungai jay Danube ki have the apart from all this success may am se tar matung da Danube ki failure gi have the part of your failures sigi matang staza matam da so akoina so like it's worth it haise ge have the sigi failures le am da targeting handa ki golden opportunities so Mane. Yes. Have the at the same time Danube na ngasi wish to bigi ba dugumba Danube ki have the sisters may am do other so impact TV na ko gi thong or akanda Danube ki wishes so yo hanjaba ngam jage Danube plus at the same time Sana haibasidi mai changa changa langkat pe hen budong na haiba tare ko Danube ki ngasi ngasi babu thing na failures me am sina zu haiba tare Danube se ngasi sigi stage de yohon ngam bani haiba si su thajabale haiba tare Danube hoi makata na so dum hotna bigo Danube makata na so kana hotna ra kanda Manipur gi mengchat hen pukhat piro haiba se haizage Danube makata na ina mu khangjaning ba se I'm very sorry to say this but ko gi modeling or pageantry sigi career se sang matam se da Danube akoina sum uzaw matam se amna short lived oiba adugumba career ama kokna dum oi when as long as we have beauty in our faces beauty in our figures in our habitat overall looks the habitat sigi careers dum continuous to orga but adubu kitang nioi bes na chahi lishala matam da have sigi se pakna kano to kidaba me ama khaksu yawe I'm very sorry to say this to you ga adubu Danube ki oina di sigi matam si yorok matam si da have the Pitri core matung da have tarega future plans di kamai le So that can was a high biki ba chahi se ai khoi ni yankhai sur pa kan dum youthful orga like da ba se natte ba adum khoi gi matam su lakhini ado ai gi on hoi nga sai world core ba matung da aina learn to ya ba oja kya de gi tor ba kan se da aina pam je ba se ai gi future goal se hosiki young girls kya ma or ni pam cha nupi macha se the interest lai ba hai tar aspirants sing se ma khoi educate to ba ma khoi groom to ba ma khoi guide to ba ai gi future goal is mind tham jay kai gi no da ai gi legacy se aina se upi background se chahi ama khak te gi ne ba mathang da dum ahen ba man dum ukhrada bane ba so ai gi legacy se kamaina eternal oina lehogani haiba kanda ai gi wakhan ai gi knowledge se amma da share tawramba si ni haina khanje kai you know that even though aina chahi da lohi ba tar ga su aina takchari ba or aina semjari ba angang duna amuk mai paklakpa kanda ai gi di second success ne ba man amuk amma ta uraga mathang paklakpa kanda ai gi third success ne ba sumain tawraga ai gi plan se institution sumaina proper oina chaungna phasana hangaga sumaina mathang mi sem ba hai tar angang sem ba se sidoina chathajage adusu ai sem ba loisara kanda ai gi knowledge se gain to bulora kanda half knowledge study aina I'll never try to teach anyone adoina thamjage da gamna su fazai ko have the through all the experiences that you have learned throughout this journey sigi experience me am sina muk have the learning process ta makha tari ba aspirant me am do muk makhong shom bira kanda makoi bu hena afaba keno makak model or keno me am mak semake have gi wakhalone thambiri se ko yamna su fazai have the isa matik char matung da ai gi isa gi knowledge to knowledge have the pitho ga the mine henget padona Danube king as the knowledge so the mine pitho kani have ta jaba da se am nungai je Danube
ngamba su you have same hoi oi se da ken other than you makata na mo aina hangzering where certain lots of thoughts popped up in my mind right now at this moment other aina mo hygienic ba say then you na hozik sigi pageantry thokpi re ba sigi matam se haitar amna onthoko matam su oi haitar where have the judgmentally amna oi ba dum haizer ge ko judgmentally amna oi ba dugumba matang amakhak su oi haitar have the kai haigani akoina modeling toba or pageantry work chatpa khotpa tong anton ba sigi keno mayam se habdi career moina ubi da mi mayam sina habdi akoi sigi se irang falang moina uba admain tor kanda uba moina admain societies admain portrait especially in a very small place like Manipur ko habdi yamna wrong perspective ma kak to moina admain uba moina admain thing ne ba sigi matang the Danube as the careers se yamna mai pang junction biribi amakhak oina habatar ko sigi matang da what's your thought so da kel aina sigi matang na thamjening ba se beauty pageants hairaga adum ake amo glitz and glam just my de keselaga p ake baset laga stage le puba adu khakta ngoina ubi adu sige wakhalon siam archaic oiba kitang thaina gi changba wakhal ne hena thamjege kai you know the if beauty pageant ki magi main purpose set deeply khoina changaga understand tawna bhona ba kanda akhoina khangakada base masi amna kahaini yamna magun leba yamna meaningful oiba platform amane kai you know that not just akogi phazaba or akoina kamaina mai mit phazaba phiron phazaba du khak natte ba sida akoina pukhalak toise advocacies kayama causes haidi social issues laiba mayama si akoina pukhala aga akoi opinions arigi akoigi voice se amplify tauna bai tare adugi platform amu oye sida so for example ai oina loksan jerba kan aina sigi platform sida Sisinagadava advocacy se I would like to advocate for body positivity haidi isa adam self love self acceptance ki matang na wangang ningi aduga khwaidagi important oina hoziki malem sile thoiba lan myam hai tare sigi matang da global peace ki importance se si pukhatlaga ngangning bagi asa magaloina na aspiration magaloina thoklak paneba so it is not just about ki mo adagi khaksunat ti haibe wakhalon se sigi misconceptions aina break tawninge aduga nasai aina hauzik kama haidano ne hoi Manipur se yamna awaba kyama go through tawri aham horakpadana COVID-19 laisin khre adudagi amuk lan se mu mayok nare adug hauzik se nam ising ichaw mung dange adud ai se khalle da ken aina sida mai mit kiraga sumaina thoaga wangang isibu matang chari brane haina adubu amuk se khalle that aina ngang da taragadi atopa Manipuri na taba amana dum Manipur represent taraga thokhiba yae adum ngang gi dum chatkini ba so hena thamoi sengna sincere oina thokcharak pa amana sumain thoga aigi iraipa ki haitare sigi aigi iraipa ki leiba awana daiba miyam sigi kholau haitare sibu ta sengna pukhatpang amakadaba pukhachaning haina thamoi sengna khanjaba amana thokchaba na phayana khallaga sigi thauna amagaloina na su thokcharak pane so beauty pageant se aki amo khakisnate yamna crucial oiba haitare adum si khakisnatana adum cultural awareness pukhatpa yaba aduragi akhoi gi cultures adum share tawba mi su learn tawba sigi yamna phajaba meaning yamna chawba platform man hai tare and not just that again womenhood to celebrate over platform women empowerment it is all about women empowerment so I would like to request everyone ngasai ko gi mental horizons se broaden tawbiyo haina ko haidi please look beyond the glitz and glam adwaina thamjege da ken yeah no was but talking about the mental horizon sigi matang da koina pan birai ngai is kamna funny oi ba dugumba incidences me amakak su Danube ta so dum thengna biram gadav male like ai innovation of matam da so top model sing da so dum thengna especially female model sing se dum thengna have that we're talking about cyberbullying have that body positivity matang da so am kanna so advocacy pbiri ko Danube na so sigi matang da adi cyberbullying se Manipur di amna chatnarak pagum habadi thaksika si yaunarak taba se am fazaba khoigi hoi unfortunately ko se amna fazaba culture makakna bound tawraga leiriba sigumba cultures sigumba societies da habatar thaksika si yaunarak taba adagi social media slak matam ngangning ngangak pa adagi I don't know Danube ta sun thengna biram gadava male thengna birak pran Danube hoi da ken thengna jare edu ar sigi matang se di habadi comment or kan da cope up titowi and then sigumba the bulliers ma'am da habatar ko kari advice kumba di pibini kari haibining hoi da ken so aina tasengna haidi haizening ba wapam thamzening ba topic ni hai tare so adum scientific advancement adum technology se adum chakhala pa matungina
haidi inevitable necessity dum haidi thingba ngamroi da changes na hai tare adubu mayam se dum khutta phone ama pai kre technology na dum thumat kre haibagi makoi gi empathy humanity ma kaw bodo adumaina amu mu power e haidi social media scroll to baganda social media se post ama chong thok baganda mi sing se amu mu kaw e that screen sigi maning da behind the screen mi aseng bai tare actual human being akoi na haiba wahai se sida hurt to ba hadi nungai te ba phau ba mi ama lai ha bas amu mu kaw thoi ba khoi se aduna adum carelessly negative comments adum thamame adum nasak te ga du torga adum thanam ba se adum haidi adum thoi hojik su adum uba phange so aina sida hygienic ba se makhoi myam hygienic ba se we should always try to be nice aduduga social media se pai ba kanda please practice mindfulness haidi why ama haram daida kainoma iram daida kainoma post toram daida checksin na misina kai khangani ain haise chumra lan bra hai begi wakhalon sa sengna ahumrak thokna ani ahumrak thokna khantharaga hai hening wai singse aduga adum akhoi social media pai ba khoi sing su adum screen time se limit tau biba aduga khoi na yeng gada ba content sing akhoi gi feed sing se adum supportive oiba positive oiba content khak yeng biba hai tar adum toxic oiba content te yeng lai tar gadi adum the phangakani haina khalle ba so adum this is collective effort ne haina khaninge adum mayam haidi bully tawriba mayam duna su understand tawbirak pa ma change ma khoi su adu akhoi na su yamna changsin lu da bhai tar it is all about ngasai gi harmony do adum technologies adum use tawbi ba magi benefits su aduga adum ngasai gi real connection hai tare real connection offline activities to sometimes adura su dum engage the honinge mayam se dum phone dum hak thadu aga hai tare so I want su dum da ken thengna jada bad natte however yamna laibak phaba hai gadra aigi supporters sing se aigi kwaidagi source of support se aigi di social media de lak chai 90% di social media de lak chai ko adubu amok yarak ta basu natte ama ani swai ga lawra ko yarak ta banate so ain hygienic be sing sai gi to why ma haram daida khandhabiyo hai ain hai doi se mi ma hurt tong doi ni ai hurt tong ning bra mi do aina loiba role se hai di sangsar se de polok pasibu aibu mi to ba hurt tau joina polok pasibu oining bra hai ba do adu khanda haninge mayam se adu sumaina collective effort se thadaraga sigi cyber bullying gi issue se dum kama hai ni combat to ba sigi se daka oingi kai no da mu cyber bullying de gi thokla ise kasu issue se macha oirak tre ba da ken dum aina thenga je ba da even suicide yam su thokrabane akhoi la iba mental condition kya ma stress anxiety depression kya ma so si phatte dana mingon da adoki matik mentally torture to bodo phatte dana so I just hope mayam do bhap ta birak na ba wakhal ta birak na ba haina sumaina thamjage la ken yamna su fazaba wakhalon ne yamna su kai haini mayam punamak yamna khalhaning ba dugum wakhalon ne haba taranga se denu phongdok pirise impact tv na su si se mayam punamak ta ju honjaba ngamjage denu sum denu ki wahai wata mayam se aina ngasai dai sum tajav matam da aina denu ta uzaba se yamna independent oiba yamna powerful oiba dugum women na moina sum as a wari sharing conversation tori game manung se dum aina dum portray to ngamjai haba tarego sigi matang sida denu I just want to know what is your idea of an independent woman as a woman na moina celebrating womanhood ko kamain tor ka yamna samlap na yamna chamna thamjage da ken ai ge wakhalon de di independent woman hai tar ge di hiram se like maybe financially adig even akoina decision ama lobud or tar gasu adum independently lob hai tar not just financially khaktang aido paisa phanga ga aido tolob charaga aido independent oire haina hingba nataba the freedom of thought akoina haining ba haidi mingon hat taw dabida aina haining ba haiba aina hinging ba life hingba mingon da kai dabida aduga adum isa chakhochana ba haidi to be a high value woman adumaina hingba sa samlap na haiba da aigi di soina tenjin jen haiba da adumaina thamjage da ken jamna phaje masigi wahi khara manga tarasna zo haba tare ko habadi women mayam sida su yamna inspire tawgani hena se khone khanjai ba then yamna snungai je sigi wahai se phongdok piram ba se aro then makha ta na ina mu khangjaneng ba se apart from all this career in modeling pageantry da khone tongan then you say mayam chat patara ga so it's hardly people know that you also opted law in your academic career haba tare ko yamna deadly of a combination then you know sik taw piram se ko so I just want to know why do you have to opted law in your academic career sing matang na zai hoi da ken so again aigi personal oiba aina hana share tawjadiba
tawjarage. So I say back in 2019 yamna khatang yam cruel oiba situation ama go through tawzaki I am powerless feel tawgi ba tar yam helpless oikiba aduda aisina sum khanjara aga ngasai gi education gi importance se power khibani haidi education sina mi se respect to holiko haiba sisu khalakhiba adu aina kari no aina tamgoda ba se haidi ngamjaba haitare haidi aduki matik ada internationally chattana in best education lobududi agi capability de ngamjarudre adubu aina ngamjaba da kari phangba ya haina khanba kansida agi law studies oikibane aduga aina why I opted for law haitare kedi ngasai gi aina strongly believe that was knowledge is power chumeba adudo but ngasai gi law gi knowledge that is the most powerful haina khanba haitare so despite everything going on around the world howzik world sedum law and order situations khatang soirak pa matang yawe Manipur so sometimes sedum yawe adu itarga so I still believe in the power of law aduduna I do strongly sumaina educated oiraga not just I get right khangba su nataba mi gi su khangba haitare so that I can protect myself and I can also protect others as well aduduga mingonda hurt tawhan tawrudaba mingonda hurt tawrudaba aduga I isada su mina hurt tawraktaba haitare sigi protect tawjanabagi damakta I thought that law sina I gi dikhwaidagi chanazarani pamjarani I tamjarage haina sumaina changjinjakibane yamna su fazaba wa khalon ni gon then you have the isana isa so loimak equipped to kanda have the maikai mari da gi have tar equipped to kanda not only beauty dugi manung da so have the beauty with brain have tar got knowledge ama khakna so have the hello ina the maning da nga laga lebi ba dugumba figure ama khakninga se koina family nazari se yamna su ngai je koina amuktang bhawa then you tagi ta driba worry me ama khaksa koina ngasi ta ngam je and we are really fortunate enough that we could listen this from you personally go adubo quick yes adubo quick impact Khangminashi Manipur sina kakna matam mo ne then koina wen pawin na gitan jadi fangoi dore ko lai bak amna thibani so loshilak pesa then you aina khangjining ba se then you puyeng jara kanda then you ki footsteps sida amna chachaning ba angang mayam khakti leram gani nu pa khaktang na ti nu pi khaktang na ti am leram ga da male ha batar sige aspirant mayam sida then you na kari wahai di haibini wahai ma nga tra dang haibiram aina mayam haizening base thamoi singna pamtar gadi adum one day adum isada thungakani aduna pamjariba lamdo maybe adum beauty pageants oi bi mahi masing doi bi sana bodo oi bi like to oi bi hotna bele pigano pamjaba tar gadi adum mighty bai sidi adum I so adum go through tawsakre aduga hoi yam challenging oi ko mayam se life se adubu hotna ba se lepi daba ninghana balaitana adum straight focus oraga chatpiyo one day for sure mayam so adum your dreams will come true adumaina thamjege dakelu thank you so much akoi aduga loshilak pesa then you to khuding mak su hen mai pakpiyo have impact tv mai kai dagi so kachari then you thank you so much dakelu thank you so much Impact TV thank you so much tade masiga lorena Impact TV na paringna sindok chariba Khangminashi Manipur matanga swaida loshin jadringai ngasigi fazakraba space asibu ekhoida provide tor kanda ngasigi episode asipu sponsor tobiriba Mr Nikesh asem provider sijakum restaurant bu Impact TV gi mai kai dagi so thaga to fong dok chari amasung mathangi episode ta anabu personality amaga lorena anabu wari kya ga lorena miyam gi damakta Khangminashi Manipur hanjerkige Impact TV bu meeting ta adun lebiyo